आकाशवाणी इम्फाल R.K. Gorani na pau pazari ahanbada maroiba pau hanagi mukhyamatri nongthoman biren hairi miyamgi damak thabak tawge hairabadi isagi pham khak khanduna leiroidabani Commission for Persons with Disabilities na haksangi phibe mi manadraba singna bank da sangbada kudong sahanabagi matangda sumoto case ama laukhatkre eviction drive amdi survey ngasi ju raija asing mafam kya da sathari New Delhi ke Kartavya Patta Pradhan Mantri Narendra Modi nangasi Kartavya Bhavan Tri Sangakre amusung Information amazon Broadcasting Mantri Ashwini Vaishnaw hairi leibak asida OTT platform ni puhum doi thingjin kre Center for Research on Environmental Development Northeastern Women Entrepreneurs Association Manipur chapter ga khusamnaduna ngasi Imphal iske hengang da leba Marging Polo Tourism Complex da ibudong Marging Expo lising ni kun mga hawdokre Expo atu da Manipur gi sing amdi tamgi tongan tongan pham dagi lakpa entrepreneurs sing amadi ITP sing hangba store hom forum saru yari taromadi athabe mithunen okiba hanagi Mukhyamantri Nongthoman Biren hai ngasigi mirol na kathopaga loinana thabak tawdrabadi tungi mirol singna awaba kaya thengnagani Manipur da Rashtrapati Shasan kari maramdagi thamlakhibana haibadu miyam hena khangnaraba wafamni haireduna Mukhyamantri na lusingba manama ki phamadu kannaba wakhal da lairabadi Manipur gi miyam awaba mayo unkani haibasi khangjinba tangai fade Siri Biren hai Manipur da puthokpa pothok singma parlam gi miyam na pamna leinari masi khudam haibabu MSME gi makhada awang no potlamdam gi oina small scale industry tawbada Manipur na haukiba ing 2013 tagi haukiba desani kulumdagi metha phawbuda makok thongduna lakhi haina Sri Biren phongdokhi Amaromda kariguma thorom amada Manipur gi lebak ning isai salpa matamda miyam na ikai khumnabiyu masina marebak nungsibig wakal phawhungadawribani Nimit kharani mamangda pangthokiba thorom amaga mai lainana sifagi ben party amana raija aski lebak ningbagi isai khonglakpada tilliba miyamna karisu khangdabagum lekhibagi mawong adu laibak thibini haine su Sri Birena makha takhi magna hai Karigi go to hills no, karigi go to village no. Office la aga unajaba ngamjadaba mayam do. Village the putharga sasan tawhan ban. Hoji PR laire ne. Secretary chango yaribu. DC unang ngambra. Chief Secretary unang ngambra. Mai magi laikai da karigi machi am phangdaba, gas am phangdaba, doctor gi adu gi phangdaba mayam punamuk to ai konthong da ne layeng halambe. Good governance is adu ko. State from when a winner recognize the Sana Lebang Manipur Shigo. Army gi benduna khongjar eva. Horam dagi. Maduda Pamiba Manipuri in the Hogalaga respect of it. Parazi nationalism no social media that was like she was having even my auntie say even my uncle nationalism machine in Ajabudo. Hita capsule level gully pizza galeba Shivia in Bonn, Europe. Manipur da laiba bank sing da person with disabilities PWDs haibadi haksangi phibam imana badar basing na sangbada kudongsa da bathengnare haiduna ngasi masi kohnabi matangda State Commission for Persons with Disabilities Waikhom Bihari na sumoto ko sa case sama laukhatkre Rights of Persons with Disabilities Act 2013 ke section marphuni thogi makhada commission asina case asi laukhatkibani Madugi matungina Reserve Bank of India amadi Indian Bank Association na piba haksangi phibam mimanadraba singbu bank da sangma matamda pigadaba kudongchaba sing adu ningthina ngakna chatnaba Manipur da lairiba bank sing da khanghankhre hairi maru oina bank sing da physical infrastructure amadi Digital banking platform sing nithina thamduna PWD sing asina bank amari lainana thabak tharongi kudongchaba sing phanghangadabani hairi Karinguma makhata na PWD sam ahal oiraba miyo na bank na sangma matamda kudongchadaba thengnarabadi madugi matangna State Commission for Persons with Disabilities ta pawpibiyo hairi Dhanamanjur University ki makhada lairiba GP Women's College ke Physics Department na sinduna Hiroshima de ningsing thorom ngasi college asigi library building da laiba exam hall da pangthokre ing kumja lising ama samapani phu mangagi ngasi gi numit asida America na Japan Hiroshima sarda atom bomb thaleduna mangtahan khiba numi puning singbo oina pangthokhiba palan thorom da college adu principal Professor L Rajan Physics Department ki head Dr. M Vidyasagar Chemistry Department ki head ke Sanaton Sharma amadi Internet Quality Assurance Cell Coordinator Professor M.D. Baharuddin Shah Saruyaki. Paugi Marathana Atenba Break Ama.
Sija Hospitals Manipurna kidney transplant tawrakpa August ki tang tara marida chahi mapan mapung phare mioi chama tara mapan mai pakna kidney transplant tawkibagi manungda Myanmar dagi ani Nagaland dagi taruk Tripura dagi ahum amasung Manipur dagi chama nipan Sija Hospitals na tawkre masigi manungda ahanba oina awang nongpok Bharata ABO incompatible kidney transplant amasung leikidraba mioi dagi kidney lauraga transplant marisu tawkre North East India da chahi amada dialysis listing nipu manga hena tawduna mangjil thari Sija Hospitals ki team asi Manipur gi amata ngairaba full time dedicated nephrologist amasung full time dedicated urologist ani punsilaga semba miyam gi damakta kidney bu masamau phana thamba haiba pandamasi hena chechil hanaba lep leitana changchiliba kidney transplant team amani tabiriba pawasi Akas Bani Imphal dagini Imphal West Jilla ki Deputy Commissioner Mayang Lamam Rajkumar na lusingba kangbu amana ngasi Pauna Bazar amri Thangal Bazar eviction survey chathakre ngasi ayupung 6 taba aduaidagi haukiba survey aduda footpath ki matakta gate pansinbana singba yauna tongan tongan mamongda sengba sagalamba sing tengnakiba loinana athuba matamda masa masana sidongnaba khanghalamki eviction survey aduga mari renena DC Rajkumar na paumi singda hai survey ase thengnarakpa lam khopsilamba yauna tongan tongan ba asoiba aranba kaya asi khongalakpa asida objection tawrakpa sing hearing tawduna eviction drive mapung phana chatharagani mahakna hai Masina Thangal Bazar, Pauna Bazar ki survey tawbani non public notice thokre public spaces singda nung paisan ba lengoi paisan ba check paisan ba over projection tawsin ba temporary shed ka sajan ba mainly adugum badu lokthokna ba ki common drive moin chatharakibani adu lakhu matamda khoi si masoina swaida khoi hana leram lambi mangi ba over projection tawsin ba mathakta makhada encroach tawsin ba to mayam thingna ba dagi asidi phajana khoi study tawse da khoi su map nong record lop puthoga examine tawbani encroachment ai sidi encroachment ni public spaces encroach tawsilaga de khoi noma thabadum lokhalakani Thobal Jilla ki oina ngarian chingkhongdagi horoga yari pok phawgi lambi nagya talam khopsinduna sajilamba sing kairau bitra SDO gi manung chanba Tulihal Circle STC ki kangbuna security force ka loina takthok pa haukre Imphal East ki oina jilla asigi manung leiba Turel Torban amadi Iram Nala singda ain gi wangmada sajiliba sing masa masa na lathok janaba matam thakraba matungda mioi taruk na makhoi wakatabi na baharakpagi matung ina tha asigi mapanda jilla asigi Deputy Commissioner ki court hall da hearing chatharagani haina Deputy Commissioner Dr. Nebitita Layalapam na khanghalakli Regional Institute of Medical Sciences RIMS की ENT Department की मखादा Bachelor in Audiology and Speech Language Pathology ने शिंदुना निमित इनिक ओइबा RCI accredited Continuing Education Program on Dice Phasia Updates in Speech Language Pathology Services ngashidagi RIMS के Benting Hall दा हाउक्रे Institute एसके Director Professor G Sunil Kumar Sharma na अथोइबा मिथुंगने ओइदना पांगथोकिबा हौदोपगी थरमदुदा मांगना हाई ENT Department ki staff ki awat pa yauna lairiba tongan tongan awat apasing menkatna bohoneragani ngasidegi hoduna numit ini chathagadaba tharomasina ENT gi ana layengda chaungna khudongchaba piragani Imphal Jilla Agriculture Officer ki meyang makhada Modhu and Sanahanbi Memorial Trust Paurabina ngasi Trusts Office ta lawmi singda harian thokre Lawu singugi matam oibina lawmi sing har lawu chatpa matamda khudongchadaba kya thengnariba asigi yenglaga trust asina sarkar na depa mamalda urea har sing adu yenthokibani haidi Kakching Jilla ki manung chanba Kaidak Upper Primary School da ngasi sahi 3 tagi 35 phawi manung leiba children with special needs ki matang da meyam punna bhabta minbik tharoma pangthokre thorom adu District Project Officer Samagra Shiksha Zonal Education Officer amadi District Health Society Kakching gi Rashtriya Bal Swasthya Karyakram na Artificial Limbs Manufacturing Corporation of India khosam naduna pangthokpani maduda Haksang ipipa mima nadraba angang singna mahima sing tambada kudong sahanabagi pandamda Kakching Jilla ki oina pangthokpa thorom aduda makhoi gi tangai phadaba changdaba yadwa polam sing yen thokhi State Level Wildlife Photography Contest sing kun manga saru yaningba Chandel Jilla ki manung dilebe me singna Wildlife Mammals of Manipur in their natural habitat habi hiramda masa masa ki photo sing Divisional Forest Officer Chandel da mathang thai 33 phawi manung da bisilangna ba Chandel Forest Division gi Division Forest Officer na khangalakli
Dr. Kunongmam Gokul Chandra amasung Yambem Tombi Devi anine punna iba Manipur amasung Manipuri cinema haiba lairik amang asi Manipur Hindi Parishad Imphal da phongkre tharmaduda thabaktagi pothakrab IS Kangjam Radha Kumar Film Forum Manipur ki President Khangebam Kulesor Saru Yakhi Manipur yon awang pokrization da lagliba numit tare ni da akan manong sugani hairi India Meteorological Department IMD na hai Manipur Arunachal Pradesh Assam Meghalaya Nagaland Mizoram amsung Tripura da hairiba matamasida akan banong sugani Pawasina makata na hai Himachal Pradesh Uttarakhand Uttar Pradesh ta lagliba numit humni da akan badagi yamna kan banong sugani Paugi marak than atenba break amamu Rolex tilat hidak si Manipur gi lofam kaya da mai pak na sanging tawraba tilat hidak ni Rolex si season bana mayol chikpi mana konsin bi phauda taba utong tin ngaroi kabi marek angang bi waikup man bi ingelai chubi using sa nambi til mahi chupatil singdagi ngathok ngami yamru riba mana mahuksa gi khalda akaiba amat pide pam poba gi awaba ma suklai leiroi har natraga lengoi kharada yalaga hekta chaibi yare adom gi mana nakpa tilat hidak yonba dukan khudingda suksoi soidana Rolex, Lomi Singi, Sinma Akas ban Imphal dagi pau tabiri Pradhanmantri Narendra Modi na ngasi New Delhi gi Kartavya Pata Kartavya Bhavan Tri Sangakre Sarkar na miyam de piki bathaja basing thabak to onthok de habadu bhavan asi sangabana mayek sengle takle hana Pradhanmantri na hairi mangna hai ngasi sangari bhavan asina sarkar na paket pa thorang sing miyam da panganba khak natana leibak asigi chakwa thorang hena khumang chawsil halagani Information amso broadcasting mantri Ashwini Vaishnaw na hairi leibak asida OTT platform ni phuhumdoi natei chada mami sing thagat pagi damak thingjin khre ofama sing asi Lok Sabha da aibo ene biba pakhumda mantri na phongdok khibani mahangna hai Information technology ki rules sing kuma thoigi sana kaloni matung ina meyamda nungaita pohan mami sing thagalakiba OTT platform sing adu thingjin khibani haujik sanabagi pau Kshtrimayum Premchand dagi Andhra Pradesh ki Kakinada Sathariba Tramanga Suba Hockey Indian Women National Championship Lisingani Kunmanga Division B gi ngasi sanakiba match amada Manipur Hockey na Assam Hockey bu Panjil ahum amada maithiba pikre Yufamaro Suba Sub Junior amadi Yakemaro Suba Junior National Aquatics Championship ki ngasi humnicherma numita Group 3 platform da Manipur gi Arubam Benhar Hariba Sanaroi asna Lupagi Takmal amadi Hirom Benchen na Chenjing Takmal Lobungam Kre Hong Kong da October ni pandagi trying to power thakadaba Asian Equif and Classic C Bench Press Championship lisingani kunmanga da India gi mohut sinduna saruk yagadaba powerlifting Indiana Manipur dagi Premchand Nimi Chanubu junior gi kilogram hupumapan gi kanglupta amadi Thangjam Laima Chanu hariba sanaresuna senior gi kilogram humratru ki kanglupta India gi mohut sinduna saruk yanaba Khalakle haina All Manipur Powerlifting Association na khangalakle Gorani Thagachari Premchand Haujik aroibada maruoiba pau amuk hana Hanagi Mukhyamantri Nongthoman Biren hairi miyamgi damak thagbak tawge hairabadi isagi pham khak khanduna leiroidabani Commission for Persons with Disabilities na haksangi phibam mimanadrba singna bankta sangbada khudong sahanabagi matangda sumoto case sama laukhatkre Eviction drive amadi survey ngasi suraija asi mafam kayada tongan na chathari New Delhi ki Kartavya Pata Pradhanmantri Narendra Modi na ngasi Kartavya Bhavan Tri Sangakre amasung Information amasung Broadcasting Mantri Ashwini Vaishnaw na hairi leibak asida OTT platform ni phuhumdoi thingjin kre mahangna hai Information Technology ki rules lisingani kunma thoigi sana kanglon ni matung ina miyamda nungaitaba puhanba mami sing thagalakiba OTT platform sing adu thingjin khibani Paulo Izere